Singzamai Assembly Constituency dagi MLA oina karaktuna mamangda Minister Kayarak amadi Speaker Faubu oiramlaba I.Hemochandra Indian National Congress dagi toukhre mahaki resignation che party ki luchungba singda ngasi vision kre hirmasigi matangda ngasi Manipur Press Club ta pangthokiba paugi mifam amada Congress Party dagi tokle haina I.Hemochandra masana phongdokre mahakna makha taraduna mahakna Congress Party ki primary member sabdagi tokle haibagi ai pacherul adu MPCC AICC ki luchungba singda ngasi vision kre mahak masa atopa party da yaubagi wafam de hojik fawbagi oini leitri adubo political ki career de talk loy amaso miyam ki thabak makhata na chathaki gani Congress ki leibal luchungba kaya se talent leiba matak magun leiba larik laishu haiba ngakta leirabani adubo thabak tawbo matamda nungai taba khara lei masida natana party se ke soiba khara leire haiba wafam su phongdokhi Politics lom da sunlai politics lom lai bi som da Congress ne kai tawi Bharat Jodo न्याय यात्रा से कनो दा Manipur दगी होनी है Manipur dagi hawbududi relief camp ta wali ba relief camp ta koi wali ma ngasi auto yemi lambi lamkhang da ka hada re kanu tawdana kai akoi gi sangom packet ama yona lambi da koi gi lambi thapla da nei digi problem bi som tawdi ngasi adu aeroplane da myam na tong la lai adi Bharat Jodo yatra gi da lai aduga kanu tawra Rahul Gandhi lai adigi di som da kanu ta bus mai wam da ma to nge aina Bharat Jodo yatra se Manipur da tawbi ga Manipur da mase political lok sabha gi election da hing ngai na bani na masi politically adum urakani aduna adu sharupudi sida healing touch tawbi na hai adigi di loina lai Karnataka gi chief minister digi Mallikarjun Kharge digi gari digi loina ma koi gi mi me lai aeroplane tu ma lai aeroplane chartered plane ne ba adu digi lupa crore adu chang go chartered plane bi paisa duna relief camp da pibi ramadi haidana adu di na tra digi di semai mau chale semai digi na mo koi chat pa yad semai digi na mo koi gi tribal ichin na gi koi gi group khala na digi muslim ichin na gi group khala na amuk semai digi amuk chat lo ma hai adu chuma mayam mo su burak pasida ai si Congress Party di yang nuksi jaba koi party se su lerak panina keno lerega sum khang adu masi chil ngam thok pati sum ngam ta bai da